Leikaida leiba Mistry neklaga mayum sahallaba matungda khusumal piramdaida aki-akhang piba khakta natana social media gi khuthangda lanna pau sandoktuna khusuman matnaba hotnarakpa yamna laibak thibani haina Mistry singna yamna thamoi sokna fongdorakli ngasi Thoubal district ki charangpat mayai Leikaida leiba boro Mistry pukrambam binoi gi yumda pangthokpa paugi mifam amada Mistry pukrambam fairel jauna hai mamang chahi gi December 5 dagi charangpat mayai Leikaida leiba porampata pharmacy famba Sagol sem boyai chahi kun mangarom suraba apokpa leikidraba S Gambir Singhi yum asi engineer yaudana masagi apamba mawongda Mistry tarukna saba haurakibani hauzik fawbada Mistry Singhi khusumal asi lupa lakh mapan lising marfu mari chatret kanifu taret tare adubu yamna laibak thibadi khusumal piramdaida yum sabada asoiba yaure haina badanam pisinduna sinmi Singhi awamal sing matnaba makhal makha kayagi awaba pibire Yum sat haibada mafam kharada nung ure thugairaga sembiyu haina masana hairakpagi matung inna semnaba mafam adu thugaiba hauki adubu thugairingaigi video adu lahauraga police yum thugaibire haina aranba mawongda report tausinba hauraki nakal animaki wataraba matungda civil case oibana court oina tawbiro haina police na hairaki tungda yumbu oiriba boyaina court case amuk tharaktuna samon lakpadagi Mistry Singh AB lauduna leiribani Talakasida ngarang social media oiriba YouTube ki channel amada Mistry Singhi photo hapselaga Mistry Singbu yamna lana sandoktuna makhatana makhoigi hingnabagi lambi thadatnaba hotnarakpa thamoi sokna nungaijade wari sanaringai tanjada yumda laktuna thongalda thop chaigani haina aki-akhang piba khakta natana tongan ba mioi kayana phone to halaktuna aki-akhang pibiraga social media dana mahakpu MLA gi PRO oi khutkan pangalaba amagum uhannaba hotnarakpa adu laibak thibani Mahakti nongmagi suraga chara tanjaba sinmi amakhaktani miyamda lan uhanaba hotnabiganu hauzik court laikhraba thodok asigi matangda laikai amada yamna nakna lainariba Mistry Singhi wafam amatta laudana nakalama khaki wafam bu sandoktuna sinmi Singhi mingchat thianduna makhoigi tungi punsi temsinnarakpagi thawong adu akanma mawongda yaningde sat haibagi farmer adu makhoina sabanate yumbuna atopada sahanbani makhoidi haiba khaktani haiki Amaramda People's Development Coordinating Body Charangpat ki President na yum saba soy di haibagi matangda social media da fongdorakiba adu body club asiga karigumba hiram amatada mari leinade yum adu machamanaw ama oibagi fongdorakpa oiramgani club tagi ayaba su lawkiba leite haina club ki maikaidagi fongdorakli Club asigi General Secretary Pukrambam Bikramna fongdorakpada club asi miyamgi yaifa thawdangi damakta laibani mi khatnabagi yum saba soidabagi laiba natte haina hiramadugi matangda lakpa wakat chirolsu lawkhide haiki hajarakpa matamda asoibamta leiraga imaga yumbujiga khoiga yanarba matungda karai lebenje tana dan sargal tawraga lakhiba ngaktane aduga yumje hek horakpadagi na ngasibo sarkojida asoiba kaigumimta leigide Mana soire yumje hek hobdagi loibuk soire na haiba mayamje oidaba yumham yawdo ngaktani maga hek hobdagi engineer akoin engineer tanaraga saje ground level gi foundation level work matamda mangonda akoin engineer tanaje mana matamdu da juma akoida marai lakhi atopa Mistry mana yumje sujage na mangonda lakhiba Mistry du mogi atopa nana de aduma Mistry ma lakpa matamda moi akoida phone torga hincha pabiyo khopi wa akoi hincha parge kholage adu da jum badram bisalaki matamdu da nang sumaina badram pi gadabo ordi ko yum sabaje lepge engineer man ni amaga saban phaina koin haigiba sing mayam lei adugi record phawa hoju khoida lejari adu tabi rasu yani mayamna adugi record to tara matungda man ngang yin karai bok sumba akoin haibjin karai bok sumba do loina khangbi gani mayamna aduga engineer tana je haibam tamda ju man engineer tana je yarkhidabani aduga hojiktana kanano karino khangdaba engineer amagi diagram khoida piraga akoina diagram do yengaga engineer ma yauraga sabani haibaju nataba yumduda masak khangdaba engineer na laga yumje hekta 100% soire 80% soire na blame tawbududi sengna khoi sungya yajaningde maramdi ma yum khakta nate akoina sujara ejing asi bawda yum kaya maru sagre akoina sagibe yum mayam jingju yengbiu adum mafam do loi haijage yum jingdu yengbiu aduda soirambra lanbra yawbra akoina toriduda mayamna si jingju yengbiu hek hobudagi khusuman akoina mangondagi makoide lorkoi khusuman gi sida leijare khusuman je mangondagi lupa lakh marigal makai akoin khusumal loi lawjagi apunba taba lakh mapan ga lising marfuga lising marfuga nipan ga sida leijare lakh samri ga nifuga tare se si tabani khusuman je aduda awat paisa je pibiro na haijaba matamda
दाबांजो मतम खितंग ngai biu hair khibani adugi matungda yumdo sat hairaga pharma phaglakbagi timing tarakda pharma phaglak matam jida akogi sat haibagda akoi hidak mahi chendagi ba khothagi ba leibdo pharma natai cha da maram oraga hidak mahi yam ka hena sat khibana maram oraga akogi nung khaga uba nung ka pa khar leibdo adu madudi loina semjana wa ta ne si mana ju nungai ti habi matungna si jimadi semjan minarji sumain nung kaitang uba adagi hoju mana mayamda social media gi platform da mayamda mana show tawriba posak aduju aran bani hanba aduda ugiba yamna phajadena mana yumje CEO gi phibam da laire kan ulibo do loi aran ma tani hanba khaji nungai to mayam gi photo khoi da loi laijari aduju dum yengbiu compare dum tawbiu mana ulai photo jiga si jiga sanai na tra sana de habi dum yengbiu aduduga mana aduda semjal la jena maga khoi gi yanaba matungina e sin nungai ta khara dudi nang ju nungai tre khona ju nungai tre si khaitang nung ubo khorji semjal mina jena haina bani semjan je haibdo phare daban do semjan biro haibel matungina magi mayum chalaga semjan je na koina kamai semjan jigi hangba matamda daban engineer tang tana biraga karam mongda semjan ba yaga ge adudi tanar ga tongmina phatrana hangda engineer ji concept loro matungda engineer ji ga concept longna sumai tor semjan ga dam si matek simadi phajana thugai raba matungda adu muni pura oin haibiro haibi matungna magi apam matungina adum thugai haibagi akoi maga yanabai matungna thugai ba horom tuda thabak lepiro semjan birano harga to khar matungda adugi photo do amuk ka pa pura police to yum thugai biramena akoi police tong charge tor pani mana charge tor matungda police tuna akoi somol lae police ta ka bu jo khoi sasai matam chana dum sasai adugi police tuda akoi gi statement piro matungda police tuna jo makata na aduda payo kolon kaito ma sum madam phone toksan adagi masak khangdaba mi mem phone to holak adum kya lakbadagi akoi ukin tana jabani कोता कोतो थेंगजरगे हारगा कोई सार उकिन होइदा कोई कोता सी मतंग सिन कोई कोता थेंगजरगे सिदि नमरोय हाइबन सिंग तोरगा कोई कोट यौना तौनजर पने कोट ती हियरिंग दसु मा मसा लाखियो लेते अखोइ मतम पुनमक्ता माना तोरपा माना केनो तोरिबो खोजे अखोइ लेकाइ मसेन आक्तनी लेकाइ मसेन आक्तो ओइबदुना ngasi बुक्तदी लेकाइ सिदा अखोइ खोइना फत्तबा करिगुम्बा थाबा अमता तौगिबा लेते अदुना मरम ओइरगा अखोइ ngasi बुक्ता माना होजिक संतोइबा अखोइबो लाना मयामंगदि योलिबजिदि इनफम यावदबा yam thina leibang masa ta da wakhalon da tawraga tawrakpani magi paisa khara dugi dongta mana yumje paisa leiraga saba or hoi yam wana sajar ko yum oiramaga ju akhoi gi khusumal pibi harga khusumal nonggi chara talaga nonggi ngamna suru sari ba khoida lakun thra yum singada bnena blame tok salakpani adudagi mare yena thol ka thabang aktan si wari sanari gi sairak aduda akhoi gi moi gi wai sanari gi sairak aduda yum daga laktana thongana thok chaini haibana singba yam akala saugi type aduga social media dana khoibu kukan panganba yamna kukan panganba donu uhan biraga kukan pangali bidi akhoi na sade akhoi di nongoi sara tala khona jabani manungi karigi mapan gi loina line samaga lairiba manungi phone to han biraiba adagi yumda laga thok chai thongan thok chai ni na hat kani haibagi damki toraiba kukal je moira natraga ikhoira haiba siju prajana dum lepiyo aduga amana ngarang social media gi through the RK production na phongdok pigiba PRO MLA gi PRO adagi akhoi CLA khole na singba khoi lolaga CLE khole na singba haido yumpham chunga gaude nungti gi akhoi yum jida leijai sat sungcha chathok chade akhoi dum lei moina lakpa tana ningba matamda tana da akhoi dum yai ai samak magi ma hujik yum sai bi nungti gi dum chatli moigi machin manau jing adum kaunari adum kaunaba khotna adum kauna ngana dara dum tawi ai akhoi kana gumi da chen ba leite cheli badi moini akhoi na kaukhatpam tumda hearing gi lakpiyo haibada ju tanar ji kai gi haibada ju moi lakhibam ta leibana te adugi ona taina bada akhoi da ulta sa soina tawraga akhoi bu yamna migi mamangda badnam ama pinaba tawrakpa thawong ne haina lawje aduga RK production ngarang tawbigi ba side ama khakki statement khaktang lawraga asuk nangna leiriba thangna leiriba je akhoi rongi side ki statement machet ama lawbi da bida yakti social media ta amaduna hairei waduna loina summabani haina khallaga akhoi statement asuk nakraba laikai dugi mi aman tangi statement da ju lawbiramo adudi natadana ak nakna grabje adudi moi yumdo moi leitraju moi adagi mi lerangani na adudi karai buk sumino haibu sugdi thigat piramda bida hekta social media da akhoi bu criminal amagumna photo ga konana criminal amagumna hekta flash tawrakpaji social media gi through the mind tawbirakpaji akhoi bu ju am thina kaino tawna mayam gi mamangda yamna kaisu leitaba mi amagum nongmagi sara tala hinjariba mi amagi
ꯄꯨꯛꯆꯥꯛ ꯊꯥꯗꯠꯄꯤꯕꯒꯨꯝ ꯃꯣꯏꯅ ꯇꯧꯔꯛꯄ ꯊꯧꯑꯣꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯀꯔꯤꯅꯣ ꯈꯪꯉꯕ ꯃꯇꯨꯡꯗ ꯊꯥꯒꯠꯄꯤꯔꯣ ꯑꯗꯨꯒ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯡꯗꯣꯛꯄꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯃꯔꯝꯗ ꯁꯣꯏꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ PDCBꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯒ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯗꯨꯗ ꯃꯥꯅ ꯉꯥꯡꯈꯤꯕ ꯑꯗꯒꯤ ꯊꯥꯒꯠꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯀ꯭ꯂꯕꯀ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯃꯆꯥ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯌꯥꯕ ꯂꯧꯔꯒ ꯆꯠꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯀ꯭ꯂꯕꯀꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯋꯥꯍꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯗꯤꯕꯂꯞꯃꯦꯟꯠꯀꯤꯗꯃꯛꯇ ꯂꯩꯖꯕꯅꯤ ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯤ ꯄꯩꯁꯥ ꯇꯣꯟꯅꯕꯒꯤ ꯌꯨꯝ ꯑꯃ ꯁꯥꯕ ꯁꯣꯏꯕ ꯆꯥꯛꯁꯪ ꯑꯃ ꯁꯥꯕ ꯁꯣꯏꯕ ꯇꯣꯏꯂꯦꯠ ꯑꯃ ꯁꯥꯕ ꯁꯣꯏꯕꯒꯤ ꯃꯗꯨꯒꯤ ꯀꯦꯁꯀꯤꯗꯃꯛꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯒꯤ ꯀꯦꯁꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯇꯗꯤ ꯆꯦ ꯂꯥꯛꯏ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯧꯖꯈꯤꯗꯦ ꯃꯔꯝꯗꯤ ꯃꯗꯨ ꯄꯨꯂꯤꯁꯇ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ ꯀꯣꯔꯠꯇ ꯑꯩꯈꯣꯏ ꯃꯣꯏ ꯀꯦꯁ ꯃꯈꯥ ꯇꯥꯅ ꯂꯩꯅꯈ꯭ꯔꯕ ꯄꯣꯠꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗꯣ ꯑꯗꯨꯒ ꯌꯨꯝ ꯁꯣꯏꯗꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯏꯟꯖꯤꯅꯤꯌꯥꯔꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯗꯤꯁꯤꯖꯟꯗꯣ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯀꯦꯁꯁꯦ ꯄꯥꯏꯖꯔꯣꯏ ꯍꯥꯏꯅ ꯄꯥꯏꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯗꯨꯅ ꯆꯠꯂꯒ ꯇꯧꯔꯤꯕꯗꯣ ꯃꯥꯒꯤ ꯂꯅꯥꯏ ꯑꯣꯏꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯋꯥꯉꯥꯡꯅꯤ ꯍꯥꯏꯅ ꯀ꯭ꯂꯕꯀꯤ ꯁꯥꯏꯠꯇꯒꯤ ꯁꯦꯡꯗꯣꯛꯆꯔꯤ